Mapuroibaga Haksing Nupina Mapuroiba leitaba matamda masa chaksingadabani Kariguma guna ama fawa iraknaroidabani Hadis Sarif talaki Nupidi Mahaki Mapuroibagi Yungi Chaukidarni Allah Ta'ala na Mapuroibagi Magun Yamna Wang Halli Maramasino Mapuroibabu Harau Hanba Yahanba Haibas Ivadani Amasung Sawap ki Tabukni Amasung Harau Handaba Amasung Pel Handaba Chobugunani Aduna Nupina Zais Weba Tabak Singdo Mapuroibana Haibi Ingadabani Hadisamada Allah Rasool Sallallahu na Haibiri Kanagum binupi ama Mapuroibana Yaba Harau Matam the Sea Batarabadi Mahag Jannat Chatkani Nupi Kuding Nupa Mayum the Laibagin Yam Tam Gadabani Nupi Macha Balik Parabadi Mama Mapana Tazaviguakal Tamba Howi Afawa Imung Manung Amasung Mamak Tiraga Tazavi Mahanga Kainyaw in a Chetliva Yum Adubu Nupama Yum Kowi Holding Masin Mahaki Yumni Mafum Masida Mahaki Mapun Silian Gadoribani Maram Masino Nupi Macha Kuding Magno Nupama Yumdo Lairunabani Niam Kangzin Gadabani Quranam Sung Hadis Tau Mama Mapa Machin Maupa Mam Ton Mamuna Chingbo Mari Mata Singo Loina Mapuroibagi Mari Mata Sing Haibadi Mane Maku Manau Nupa Machan Nupigi Wafambo Takpiri Masidagi Equina Fangliba Pau Takti Equini Ipa Imagi Izazat Yungi Ahalamangi Bebahar Angang Sing Apik Besingbo Luna Chana Toba Darkar Oibugum Nupa Mayungi Mari Mata Singasu Adab Bebahar Galoinano Nungsiba Leiminagani Hadis Pakta Allah Rasool Sallallahu na Haibirame Kanagumana Equigi Angang Singbo Nungsidraba Amasung Equigi Ahal Sing Idjat Taudrabo Makoyedo Equigi Manung Chande Mapuroiba Harauhan Bagimahut Jannatni Hadista Karigumba Akanaba Amal Amang Wang Tokpa the Jannat ki Harau Pau Piravadi Madugi Matlapti Amal Ladu Allah Ta'ala na Pami Haiban Madugi Mahut Jannatni Tauri Midu Jannatini Aduna Salma Raziallahu Ta'ala Anhana Hai Allah Rasool Sallallahu na Haibirame Kanagum binupi Amo Mahaki Mapuroibana Pianbiringai Amasung Harauringai the Dunyadagi Khongsalabadi Mahag Jannatini Atopa Hadisamad Allah Rasool Sallallahu na Takpirame Nupina Matam Mangagan Namaz Swalabo Ramzan Giroza Helabo Masagi Idjat Ngag Senzerbamsung Mapuroibana Haibi Illabo Adu Wairabadi Jannat ki Thong Singi Manungdagi Apaambada Thong Amado Hekta Changbagi Haklai Hadis Asida.gi Yengbiyu.Wafamsing Hairagadi Nupigidamak Mapuroibagi Haibi Inbo Namaz Rozamadi Jinadagi Hifazat Kaloina Panbiri Masina Kanghalibadi Sariyat ki Mityeng the Arkan Amasung Faraiz Pang Tokbo Maru Waibagum Adab Bebahar Galoinano Haiba in Besevato was Maru Oy Haibani Yungi Tabak Nasanato Allah Rasool Sallallahu gi Asing Biloina Bising Amasung Machana Pising Amasung Sahabia Raziallahu Anha Sing no Imung Manungi Tabak Thoram Sing Masara Mapung Fara Pang Toklami Amasung Mapuroiba Singi Yungi Rani Gum Idjat Kaloina Punsi Lelame Makoye Punsi Nupi Punamaki Namunani Marmasino Nupi Kuding Magna Makoye Punsi Kubla Kangadabani Makoye Lambi the Tungin Libi Ahal Oibi Nupi Singdagi Yumlay Kairegi Fantam Gadabani Hazrat Fatima Raziallahu Anha Allah Rasool Sallallahu gi Achan bi Machan pi Amasung Jannati Nupi Singi Sardar
Matam laiba khibekta yumgi thabak thoram pumnamak masana tawramme. Yumgi faglang marigi manungda laibabu fazin punjin bani khalam makhut mubarakna imung manunggi thabak thara ising holammi wai silammi chak yenjang thonglammi maram masina nupi singna yumgi thabak inkhang fang thokadabane. Jai zoiba thabak singda mapuroibana haiba inba wajibne. Nupigi mathakta khwaidagi hanba hak nupagini maram masina Jai zoiba thabak khudingmakta mahakna haiba ingadabane. Quran amsung hadisna tongan ba mawung kayada mapuroiga hak sugaina takbiri. Allahi Rasul sallallahu alaihi wasallam na haibirami mapuroiba manaw mahaki nupida hukum tawraba chatlu. Lal pahar angang ba chingdagi kala pahar amu ba ching phawba nung thangu. Madu nupina pangthokadabane. Atopa hadis samada Nabi Karim sallallahu alaihi wasallam na haibirame. Nupina matam mangagi namaz solaba amasung Ramzan gi roza helaba amasung masagi finungi haksangbu aran ba thabaktagi ngakthokchariba amasung mapuroibana haiba illabadi mahak jannat ki thongsingi manungdagi apaambada thong amada changba yagani. Nupa mayungi misinga nungsi chanana leigadabane. Matai manaugi mari haibasi punsi chuppal leiminagadaba mari amane. Karigumba animakke puksel tinnarabadi masidigi hena chawba niyamat amata leite. Marmasina bibina mapuroiba amadi mahaki mari mata singbu pelhannaba honnagadabane. Mane mamasung machan singna tauba thabak sing mahakna taubadi kairoidabane. Makhoidagi thabaktu lauraga masana taugadabane. Mapuroibagi yumda karigumba paamdaba nungaitaba wafam leirabasu mapamda laklaga tamloidabane. Mapuroibagi imungi karisu leitaba wafam mamada tamba fatte masina amaga thina halle. Mane makoi hingli fawba makhoigi seba tauba. Makhoina haibi inba masagi izzat amasung farazni khangadabane. Mapuroibabu mama mapadagi khaidongnaba honnaroidabane. Apikpa hangthabasingbu nungsi chanana amasung mathak thongbasingi izzat bebahar tawgadabane. Machan nupi amadi mau aiminaribi machin manaw singbu pokminnabi machin manawgum khangadabane. Apikpi oiraga apik manawgum channa taw. Nangna channa tawriba makai makhoina su nangbu channa tawgani. Amana amagi fattabu ngangloidabane. Kanagumba amada amakpa natraga fattaba urabasu atopada haiganu. Kanagumba amagi fattaba matungda haiba gibat ni amasung gibat achauba gunani. Gibat na amaga khatna halli. Nupi kharadi hekta haidoki. Aikhoina aranba hairibra makhoidi yawba fattaba duta haibani hainai. Nakhoi khangu gibat haibasi kanagumba amagi matungda mangonda yawba fattaba haina babu kawi. Karigumba mangonda yawdo fattaba haiba tarbadi madu badnam tawbani. Masina gibattagi suhena guna chawi. Nakuboki machasing natragal magi naknaba mari matasingi aulatpu mapan naidana thawjal amasung nungsina taw. Nangli iba paba hairabadi makhoibu tambiyu masida likchinganu. Masidagi nangi thamoisu nungaigani aduga makhoisu iba paba haihawgani. Mapuroibagi ayaba yawdani yumgi mapanda chatloidabane. Nupigi mathakta mapuroibagi hak amana mahangna mapuroibagi ayaba yawdana halatta mayungi mapanda chatloidabane. Masigi matangda su Quran hadis ta kanba cheksin wakaya hairi. Khudamoina Allah Ta'ala na haibiri nakhoi nupising yumda lengdan layu amasung leiteng tawduna atopa nupasingbu uhanduna koi chat kanu. Mamangai iman puraktringai matamda mapan thoktuna uhallambagum. Mapuroibana masagi apaamba pangthoknaba kaurabadi madu pura tawgadaban. Allahi Rasul sallallahu alaihi wasallam na haibirami kanagumba mapuroiba amana magi nupibu famungda laknaba kawbada mahakna haibadi nupini inkar tawrabadi
ꯐꯔꯤꯁꯇꯥꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯞ ꯇꯧꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯑꯣꯡ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ, ꯀꯅꯥꯒꯨꯝꯕ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯧꯕꯗ ꯃꯍꯥꯛꯅ ꯏꯟꯀꯥꯔ ꯇꯧꯔꯕꯗꯤ ꯑꯥꯁꯃꯥꯟ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯂꯩ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯄꯦꯟꯕꯤꯗ꯭ꯔꯤ ꯐꯥꯎꯕ꯫ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯉꯥꯛꯄꯤꯅꯕ ꯊꯧꯁꯤꯜ ꯇꯧꯒꯗꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯥꯟꯇꯤꯒꯤ ꯃꯥꯍꯣꯜ ꯊꯝꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯛꯂꯕꯁꯨ ꯃꯗꯨꯕꯨ ꯉꯥꯛꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯕꯦꯕꯍꯥꯔꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯊꯥꯛ ꯈꯪꯗꯣꯛꯅꯕ ꯑꯁꯦꯡꯕ ꯈꯨꯠꯂꯥꯏꯗꯤ ꯌꯨꯝꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯄꯨꯡ ꯐꯥꯕ ꯏꯃꯥꯟ ꯋꯥꯂꯥꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠꯅ ꯍꯦꯟꯅ ꯐꯖꯔꯤꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯍꯛꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯝꯆꯠ ꯐꯖꯔꯤꯕ ꯑꯗꯨꯅꯤ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯁꯥꯎꯒꯟꯕ ꯑꯃꯁꯨꯡ ꯀꯤꯍꯟ ꯈꯪꯍꯟꯕ ꯏꯁꯂꯥꯝꯅ ꯇꯝꯕꯤꯔꯤꯕ ꯐꯖꯕ ꯂꯝꯆꯠ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯃꯁꯤꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯕ ꯏꯟꯗꯅꯕ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯄꯣꯛꯍꯟꯅꯕ ꯃꯔꯝ ꯑꯣꯏ ꯑꯃꯁꯨꯡ ꯏꯃꯨꯡꯒꯤ ꯁꯥꯟꯇꯤ ꯄꯨꯝꯃꯥꯡ ꯃꯥꯡꯉꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯥꯐꯜ ꯔꯣꯖꯥ ꯍꯦꯜꯂꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯅꯨꯄꯤꯁꯤꯡꯗ ꯍꯨꯀꯨꯝ ꯇꯧꯕꯤꯔꯝꯃꯤ, ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯥꯐꯜ ꯔꯣꯖꯥ ꯍꯦꯟꯕ ꯍꯂꯥꯜ ꯅꯠꯇꯦ, ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯝꯗ ꯆꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯈꯔꯁ ꯇꯧꯔꯕꯗꯤ ꯈꯔꯁꯇꯨꯒꯤ ꯁꯋꯥꯕꯇ ꯃꯄꯨꯔꯣꯏꯕꯁꯨ ꯁꯔꯨꯛ ꯐꯪꯒꯅꯤ꯫ ꯍꯗꯤꯁ ꯑꯁꯤꯗ ꯇꯥꯛꯄꯤꯔꯤ ꯃꯗꯨꯗꯤ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯃꯁꯤꯁꯨ ꯅꯨꯄꯥꯒꯤ ꯍꯛ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯩꯉꯣꯟꯗ ꯗ꯭ꯋꯥꯖꯈ ꯎꯍꯟꯕꯤꯔꯝꯃꯤ, ꯑꯩꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯖꯍꯟꯅꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯁꯤꯡꯅ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯁꯍꯥꯕꯥꯅ ꯍꯪꯂꯝꯃꯤ, ꯍꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ, ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯔꯝꯗꯒꯤꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯪꯒꯠꯂꯝꯃꯤ, ꯅꯨꯄꯤꯁꯤꯡꯁꯦ ꯑꯜꯂꯥꯍꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ꯭ꯔꯥ? ꯄꯥꯎꯈꯨꯝꯕꯤꯔꯛꯏ, ꯃꯄꯨꯔꯣꯏꯕꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯦ, ꯃꯍꯥꯛꯀꯤ ꯃꯇꯦꯡꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯦ, ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯔꯕꯁꯨ ꯅꯈꯣꯏꯗꯒꯤ ꯈꯔ ꯈꯖꯤꯛ ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯎꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯍꯗꯤꯁ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯨꯀꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯎꯅꯧ꯫ ꯏꯁꯂꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯂꯤꯝ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯎꯅꯕ ꯃꯇꯝꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯎꯅꯕ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛꯇ ꯁꯂꯥꯝ ꯇꯧꯕꯅꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯝꯅꯃꯛꯇ ꯁꯂꯥꯝ ꯇꯧꯕꯅ ꯌꯨꯝꯗ ꯕꯔꯀꯠ ꯆꯦꯜꯍꯜꯂꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯖꯔꯠ ꯑꯅꯁ ꯔꯖꯤꯌꯜꯂꯥꯍು ꯑꯟಹುꯗ ꯅꯁꯤꯍꯠ ꯇꯧꯕꯤꯔꯝꯃꯤ, ꯅꯪꯅ ꯅꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯁꯂꯥꯝ ꯇꯧ, ꯃꯁꯤꯅ ꯅꯪꯒꯤꯗꯃꯛ ꯕꯔꯀꯠ ꯐꯪꯅꯕ ꯃꯔꯝꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ꯫ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯀꯔꯝꯅ ꯂꯩꯒꯅꯤ? ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯤ ꯕꯦꯕꯍꯥꯔ ꯀꯥꯏꯗꯅ ꯋꯥꯈꯜ ꯊꯝꯒꯗꯕꯅꯤ꯫ ꯑꯅꯧꯕ ꯌꯨꯝ, ꯑꯅꯧꯕ ꯃꯤꯁꯤꯡ ꯑꯣꯏꯕꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗ꯭ꯔꯕꯁꯨ ꯃꯗꯨꯕꯨ ꯊꯃꯣꯏ ꯐꯥꯊꯒꯗꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯎꯕ ꯈꯨꯗꯤꯡ ꯇꯦꯡꯊꯥꯗꯨꯅ ꯂꯩꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯄꯥꯝꯗ ꯆꯠꯂꯒꯦ ꯍꯦꯛꯇ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯂꯩꯔꯕꯁꯨ ꯅꯄꯥꯝꯗ ꯂꯥꯛꯂꯒ ꯆꯤꯔꯣꯜ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯃꯃꯥꯗ ꯂꯥꯛꯂꯒ ꯂꯤꯕ ꯑꯃꯁꯨꯡ ꯃꯃꯥꯅꯁꯨ ꯃꯆꯥꯗ ꯁꯤꯛꯂꯒ ꯍꯪꯕ ꯐꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯂꯛꯄꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫
Nupagi mama mapa hingliba amasung mahaki nupara lupa paisa makoida loina sinnakrabasu nangonda pidrabasu fattaba khanganu mahangna nangonda piraklabasu asingbagi khudamdi nangna madu lawroidabani makoida pikhinaba haigadabani makoigi mabukta amotpa leitanaba amasung nahakbusu mauna ichabu mahaki langda thuhankhre fawba haidanaba Mapuroiba numit kharnigi mehman ne Hadrat Muaz bin Jabal radhiyallahu anhu na bayan tawba hadis amada Allah Rasul sallallahu alaihi wasallam na haibiramme kana gumbiyamana dunyagi mahaki mapuroiba bu awaba pibi matamda mahaki nupagi Allah Ta'ala na jannat hurgi sakal da thambi khraba nupi singna dunya asigi nupi adubu kawraga hai nang na mabu awaba pibiganu maramdi mahak nakhoigi nakta numit kharni dangi mehman ni ikoi koidar mahak nakhoibu khainaram laga ikhoigi inakta laglagani wafamasi Allah gi Rasul sallallahu alaihi wasallam na lamchat fattabi machin kanbi khannaganbi nupi singbu apanna na haibiram libani madudi nakhoina napuroiba singbu awaba piriba adu maduna karisu manghanba ngamloi maramde dunyada nakhoina pamba mongda awaba pirabasu akhirata Allah Ta'ala na mahaki nikah puri singa tawbigani makhoina mapuroiba singbu kaya yamna nungsi haiba.gi khudamdi haujiktagi hauna makhoigi thamoida maichak fawhalli madudi dunyada ikhoigi ipuroibabu asuk yamna awaba piriba karigino haina adubu dunya asigi nupina afabi oiraba amasung mapuroibana haibi inbi oirabadi jannatta makhoina huru pumnamaki sardar oigani mapuroibagi mathakta nupigi achauba mateng lay mapuroibagi damak magi nupidagi henba sangsarda awa nungaibada saruk yabinaba amasung mateng tawbinaba kanamata leite mahangna yumgi sil langbagi thabak tawi mahangna nupagi macha singbu angamba thakta fazani yokpi mapuroibagi lanthum sennai yumgi thabagin khang maram chana pangthoki mapuroibana awaba taba matamda pungning fathabi mahakti mapuroibaga adum loina duna lay thadokte mapuroibagi mari mata amasung marup mapang pumnamakta mapuroibabu thadoktuna chatkhrabasu mapuroibana naba matamda mahangna anaba sennai mahaki sebada ahing nungthil pothade mapuroibana ahal oirakpu matamda awaba khangbi minungsi haibi khongburoi amagum loinai mahaki khwaidagi chawbu mateng amana mahangna mapuroibagi damak mage khandan pumbu yumge potlam khodingmak mama mapa fawwa thadoklammi maram asina mapuroibana tawbimalge badla tawbimalna pifam thoki hadis amada Allah Rasul sallallahu alaihi wasallam na haibirami kanagumana miyamge sukar ada tawdrabadi mahagna Allah gi sukar ada tawdrabani mapuroibagi hainabigi wakal thammu amasung mahaki adab bebahar taw nupina matam pumnokta nupagi hainabigi wakal thamgadabani amasung mahaki mihun khangwa haigadabani karigumba magi mapuroibana fagi jogai amasung nungai thopigi wa hairabadi nahaksu mahak loinana fagi jogai amasung nungai thopigi wa haigadabani karigumba mahakna awaba wakhalda leirabadi fagi tawroidabani mahaki awaba adu munna tarag mahaki pungning fathagadaba wahi wata sizinagadabani amasung mahakbu thawna hapigadabani nungaiba awaba matam khudingda maga loinagadabani magi izzat puna sagi izzat ni khangadabani amasung adab bebahar tawgadabani mangondagi kaidongaida thawdaba tawroidabani magi santi amasung pothabagi wakal thamgadabani lepa phamba wari saba asambada hiram khudingmakta magi bebahar airoidabani zai zoiba thabaksingda mapuroibagi thawda yagadabani Allah Ta'ala na mapuroibabu thak wangna thambiri maram asina mapuroibabu harau hanba amasung nungai hanba haibasi ibadat amasung sawabki thabakni aduga mahakbu harau handaba amasung saw hanbana achauba gunani
Maram masina nupisingna mapuroibagi haibi inbi oigadabani. Mapuroibana mangonda apamba thabak haibada madu mahakna yagadabani. Mahakna Allah Ta'ala na yadaba thabakki hukum tawdrabadi. Nupigi mathakta nupagi haksingi matangda hadis mayam amalaki. Hadis amada Allah ki Rasul sallallahu alaihi wasallam na haibirami. Kanagum bi nupi amma fibam asida siraba haibadi. Magi mapuroibana yabirabadi mahak jannat chatkani. Atopa hadis amada Rasul Akram sallallahu alaihi wasallam na haibirami. Aina dozak urami. Maduda ayamba masing nupi singi oirami. Makoi tawbiman khang dabi sing oirami. Hadrat Ibungo sallallahu alaihi wasallam da hangalami. Makoi Allah ge tawbiman khang dabra. Huzur sallallahu alaihi wasallam na haibirami. Makoi na makoi ge nupa sing na haibi illam de. Amasung makoi ge tawbimal masak khanglam de. Matai manau ani gi marakta tokhai ta hannaba tawroidabani. Ayamba matamda matai manau ani gi marakta khanna chainbu wafam amata leite. Adubu miyoi khara makoi gi marakta litchillaga serana wakhal pokhali. Amma gi wa amada tamlaga chirol tawi. Makoi bu khanna halli. Mamaida makoi ani kaina bi yawi. Kanagumba mana sigumba thabaga si tawraklabadi. Matai manau ani magna marau sing utkadabani. Magi wabu lu namasung lumna lawroidabani. Chirol tawba lagliba mahaki machin mensingadabani amasung tungda amuga hanna makoigi matangda yawdanaba kanna thingadabani. Chirol chatpa amasung matai manau khadna hanba midi saitanni. Mahak masage fattaba thabak asidagi toba tawgadabani. Allah ki Rasul sallallahu alaihi wasallam na chirol chatpa migi matangda haibirami. Chirol chatpa mi jannata chatboy. Matai manau mat manadrabadi sandai tawgadabani. Matai manau gi punsida tangdu leitadaba amasung matamsu yauraki. Haibadi aying asa aka akum mayam yauraki maramasina asigumba fibamsing asi laklabadi. Makoi anina amana amagi izzat tawnaduna makoi masen sandai tawnagadabani. Amasung animangna Allah bu kibaganoyna amana amagi hak puksela sengna afabu wakal thamduna ada tawgadabani. Quran Karim da Allah Ta'ala na hairi. Kanagumi nupi amana. Magi mapuroibagi mai kaidagi thausa wa sadawgi akiba lairabadi. Matai manau animangna puksel manana sandai tawbada akaiba laite. Sandai tawbana hena fai. Nupi mathakta mapuroibagi haksing. Mapuroibagi apaambasing nupi na tangai fadara mapung fana tawgadabani. Mapuroibana magi thabak loiraga mayumda halakpa matamda nupina momon tawduna mapuroibabu oxingadabani amasung darkargi matung inna masabu leitengadabani. Mapuroibagi thamoi ing thangadabani amasung thamoi sengna magi nupabu nungsigadabani. Haibadi mapuroibani yumdagi mapan chatkhrabasu halaktriba fawba khaurangna halakpa ngaigadabani. Maramdi nupina puksela sengna mapuroibabu nungsirabadi. Masina magi haksing mapung fana pang thokpagi maram oihalli. Kariguma nupigi thamoi daw aseng banungsiba yawdrabadi nupagi punsida akaiba lagi. Masidagi punsigi harau tayamba amasung santi mangi. Maram masina nupina magi mapuroibagi haksing mapung fana pang thokkadabani. Hadis amadaw Allah Rasul sallallahu alaihi wasallam na haibirami. Mapuroibana magi nupibu Famdin naba Apaambadagi kaurabadi. Nupina magi mapuroibagi manakta chatkadabani. Fungada lairingida oirabasu chak thongbagi thabak chillabasu. Nungsiba ngasigidi asiba hawbadan khangminarasi. Mathangi takak amadaw. Nupasing mahaki nupiga mataw karamna loinagani amasung leiminagani habigi matangda khangminasi. Nungsiba na video asibu mipung khudingmakta share tawbiduna. Nupisingna mapuroibaga mataw karamna leiminagani habigi matang asi khanghanbiyo. Allah Ta'ala na haizak wafam kharasida ikhoi khudingmak amal tawbangambagi pangal thawna adu pinabi boisano.